ngasi pause sing da yar sing manung da khoi DIPR gi adumba IPR gi humda tre suba mapo kumon pal pakthok ki ba asina maru pause na phongi aw na khoi director of information public relations si yamna chawna lenga ki hamsu praja sing marakta achubu mari thamgada ba adugumba department ama oiribni dubhana leirambadagi di hoji syamna phagalaktuna leiriba chamamnaba sarkar gi oiro natraga public ki oiro leiriba chamamnaba singasi department gi na official oina thola kandu di mayamna madu o masi chumene haiba thazabadu leiriba aduna director of information public relation gi role and responsibility si gidaj gi meng da kai nen khalim thabi tasingna DIPR na local labor thoudang si tasingna koi ngasai ngasi phawda apenba oira ba dum mari da adum khara wara lai habe mami dum thamjage da jiko ajik ngasi gi leiba chief secretary na budi ana maru iba lan namani na phongdoe du ngasai gi DIPR na riba thoudang si amna maru iba thoudang mayam lawre na su thamme si da ado khai gi sai area si da DIPR gi role si kari no habe si koi tangai fatana project da ngasai gi hen nai koi da lamse lu da haidar hagadra na moina piba impact atra moina piba message si yokshlakta ba hagadra na tragana whatever issues khara da praja singi marta leina riba relation amade dum gap leiba dum ubugi mami dum tai haita da jiko maramdi si praja sina DIPR na maruina tagodo magi kanu si thudang si kaino haita ga di leiba comment gi leiba osagi message kuding haita assessment kuding si ta singna praja sina tam chani yohonba praja singi apam badang sa acknowledge to ba haita re ko fajana pun thukat pa yohonba fajana magi information fajana dum ngasagi matang sana ngasagi pau khangan ba daga le i pau haitare daga le government gi i pau kuding maksi matam gi oina leiriba praja sing siti da koi government na si tauri sa tauri na tagna government na smai tauri any hirama mada masigi yohon gado tangak sima koi government gi leiriba DIPR gi oibang sagi system si magi kitang iwa ba tung mami ma kudin tara lai da jiba aduna sagi area sa kun hajaning si ya mathok to honjaningi da ya mathok to honjaningi leiriba chief secretary na ngasi koi thambiri phumsi koi tangai fadana magi season amung lak phaitare ne magi mapo kumona traga na magi foundation de goma hek lakpa dagi magi hekat lekat tamban numit hek lakko numit khata da koi gi leiriba ngasagi muti woiro na traga na official gi lei thong mathok woiro gi batam du da tangai fadana koi gi ribbon kakpa den amana ngasagi photo phajab khara thamjal laga dum yam yengna ba den tangai fadana ngasagi kare haini tawda da thawa magi tawda da matho ma ka ki wena koi pakthok pun min oina sung pun madu phatte ba jiko ana masi chahi lisang sitna ngasagi tawdo tangak sing si tangai padana koi chahi lisang sitna round the clock 24 hours say 24 hours koi praja sing khangning iba uning iba kuda moina hojik lai riba government gi policy tawri ba thachako tarang thau development program bo oiro natarana any kind of hangning ba khongning ba taning ba khangning ba mayam si DIPR ku thang dagi tangai padana koi na matam matung ni nai koi public ta maximum message ti yohon janing ba lai ba jiko na je hangurasu hairasu ngasai ku tangai padana ngasai kare haini tum area khara pogo mami din ta ba na je ko nei si Manipur ji picture su da je Manipur picture su apik piste da mani haijere ga su proper city manung hard city manung impan manung khata da koi ID gamagi koi DIPR gi office ka nakna leiba jaga khara gi leiba khara ngasai gi khara nakna ba niarisen DRS official khara na mamuta na khara katang khang manata na kitang lapthok khiba area haitare ne ko kudam moina hard city gi manung da gi impan west ki area harasu east ki area harasu thawan bisnupur harasu haidokhi ba jingi praja sing ngasi government gi leiba khangbam thokpa magi pauche khangbam thokpa i pau long khangning ba haining ba any governance gi haida thajaba thamba any kind of officials sing gi ba thong thong mayam nungje haida gi ba khara outskirts area sing di DIPR gi magi karna ba kai no DIPR gi magi thong thong kai no DIPR kari message pini gi gai je does it maximum 90% khangda adu praja mayam yaung gi dong ma le khanjaba da ko na sugma mayam je koi nungai te yam sang ga haining de da je du nang sai le film ji da DIPR gi magi tokhum thokpa adagi den tawgodo wa thau thorom je ngasagi chap chana lenga ma lebiri bani na lenga sigi tokhum thokpa tawriba any kind of message kuding muksi does it matang matam chana dum 24/7 ha dare ko koi 24 hour thau tawri kanda matam chana Manipur praja miyam da piba adu message khanganing ba i pau si any kind of hiram kuding muksi ID update si adum phajna pihan janingi adu gi matungina ekoi lebiri ba du gumbang sagi ka dare information ji ekoi yam toina ande yam thuna na tarana yam ne koi maram chana koi information ji phajna phangjera ga di chakot pagi labi jum lakpi da jana information gap laiba communication gap laiba i pau gap laiba hai ji da chakot pagi mami da su dum thinda bogi part am dum helai tare duna lai pusak si government gi oba tokum tokpa ngarang budi umdraga tare suba ko IPR te bangthokre ya phajna pangthoe da ji ko pangthok bi re tabu to masi
magi numitu humda tare suba numit yaure haibagi pangtok pona taba ko humda tare suba numit se yaur ko pangtok nam khona matamda nasagi DIPR lori ba magi thoudang mayam sini guys advertisement to na ko na ipo wadi ba issue je active local ke no mayam ko miyam na khangandana kari ko mayam na aikogi chap chana lega magi saying se namu oi na jaduna oi bu sima ta hundani ma pamaduni tasengna pangtok bisu yam phare DIPR lor ko thabak tharong ko dum ko dum injari yengi da jaduna lai film se ko yam hen na masjid da ko gi kare haini kare haini da sai da screen to sangi lai ba DIPR na hujik lai ba Manipur gi lai structure se da ko tongan ba ko gi tawrai ba mayam haidare ko gi aseng ba chumba tangai fa public to pibi ya message dagi tawbi ya da ba dagi tongan na kana gum khana jung sai tangai fa na sagi masagi personal interest whatever issues mayam create ko mayam yaw in da ji mayam ja chu mayam ju DIPR ko thang dagi tangai fa na musi lokal pa ya ba action tawbi ya ba my cause of action mayam ndu matam chana kha tawbi daga tangai fa system amadi na heningi da ji ko system amadi na heningi ai koi ji lairiba masagi prajamiyam na hingma matam da miyoi ba moi na hingma matam da part of masagi pril namari electronic media ki press ki sinau sungi ba masagi kasi masu da tangai fa na miyoi ba na hingma chang da ya da ba gumba live ki ba mai part amadi yaw ya da phone mo oil le ramni da ji ko aduna shugumba live ki ba part amadi yaw ya da ba gumba masagi message pi na ba dagi print electronic media ki television au sungi pau i phone kholi me am sungi da masagi negative pirak pa crime thropo ya ba na ta kana whatever issues me am ko chalai me am gi ta si ba da ko government gi me ki da gi message screening to gira kanda maram sana ada fa message pi ba ya na ba gi ba du ma coordination phan to hon me pam ba du ni da ko tham jani se duna loi nai ko gi free hand tong ma to ma mi min tai ko duna je television si aseng wa chumba miyam ki thok tok juri ba aseng ma chumba message public ta aseng ma message aseng ma pawi yong no hon jari ba du gumba press amni to ni da gi sinau sun to sometimes masai kana ko khara masai vested interest oining ma kam khara na jun tar potari ka hai negative adum da na confusing ko de leibsun yaw yin da jiko chu mayam ni ju IDPR DIPR na masi padan ko screening to bira matung da masai gi leiba am hingba samaj ma hing sakhon ko na ba da gi mi ba ma hing ko na matam da tangai fa da ba du ma part amani khan bira kan da DIPR gi du ma chap sa ba magi tokum thokpa mathau do padan pangthong chan ningi padan message pe ningi Manipur gi miyam mi ka shu yam na ti mi la kun ha to khari le mi sa ke aze stila afaba i pau chia phana ngai ka hani phana yobin na ba message phana yobin na ba then tangai phana afaba adagi yamna development ba por amadang sai government ta thokudi masi phana message yong na ba tabidu sangjan jani aduna matam gi ekhoi sai gi nga ki celebrity inter function to ya na bi mami sa pithau tumai da masi pamdro lai aduna masi 21st century matam ni DIPR gi role karin ha ba si am saure da ji ko am saure yang ni saru mani magi oi ba message mana pidi ba sagi input mana pidi ba impact mayam duna leiba amagi sagi mamang da puri heba je sil ta turi ni duna masigi thoudang si chotan lo hon jani phun da ji tham jagi amro